ꯃꯤꯀꯤ ꯂꯩꯈꯤꯗꯕ ꯍꯥꯏꯔꯗꯤ ꯌꯥꯏꯁꯅꯥꯅꯤꯗꯅ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯇꯧꯒꯦ ꯅꯤꯡꯈꯤꯕꯗꯁꯨ ꯇꯧꯏ ꯃꯗꯨꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯂꯤꯂꯥ ꯃꯈꯜ ꯑꯃꯅꯤ ꯃꯥꯅ ꯁꯥꯟꯅꯒꯦ ꯈꯜꯂꯤꯕꯁꯤ ꯍꯥꯏꯅꯈꯤꯕ ꯅꯣꯡꯉꯥꯟꯕꯒ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯤ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯃꯥ ꯃꯇꯣꯝꯇꯅꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯒꯦꯠ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯤꯌꯥꯏꯔꯦꯜꯒꯤ ꯌꯨꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯥꯗꯤ ꯋꯥꯟꯊꯒꯗꯧꯔꯦ ꯈꯨꯐꯖ ꯑꯗꯨꯗ ꯃꯊꯣꯜ ꯃꯔꯤ ꯋꯥꯡꯅ ꯁꯥꯕꯅꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯂꯩ ꯒꯝꯂꯥ ꯑꯆꯧꯕ ꯅꯤꯡꯊꯤꯖꯅ ꯂꯩꯈꯜ ꯁꯨꯅ ꯊꯝꯂꯤ ꯂꯩ ꯏꯁꯤꯡ ꯆꯥꯏꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯅꯥꯀꯜꯗ ꯅꯤꯡꯊꯤꯖꯅ ꯆꯦꯡꯅ ꯈꯥꯖꯤꯜꯂꯒ ꯅꯤꯡꯂꯤꯛ ꯂꯥꯎꯕ ꯏꯁꯤꯡ ꯌꯣꯛꯂꯤ ꯃꯌꯥꯏ ꯑꯗꯨꯗ ꯊꯔꯣ ꯑꯃ ꯑꯅꯤ ꯁꯥꯠꯆꯔꯤ ꯄꯣꯠꯅꯤ ꯌꯨꯝꯗꯨꯒꯤ ꯍꯦꯛ ꯑꯣꯏ ꯊꯪꯕꯗꯅ ꯂꯩ ꯉꯥꯛꯇ ꯊꯥꯕ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯅꯤꯡꯊꯤꯖꯅ ꯁꯥꯏ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯅꯤꯡꯊꯤꯖꯅ ꯊꯝꯃꯤ ꯒꯥꯔꯤ ꯃꯆꯥ ꯑꯆꯧꯕ ꯑꯃ ꯑꯅꯤꯁꯨ ꯂꯩꯔꯤ ꯍꯤꯌꯥꯏꯔꯦꯜꯒꯤ ꯒꯥꯔꯤꯗꯤ ꯂꯩꯕ ꯎꯗꯦ ꯕꯦꯡꯛꯇ ꯆꯠꯈꯤꯕ ꯑꯣꯏꯕ ꯇꯥꯏ ꯃꯤ ꯀꯧꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯅꯤ ꯃꯥꯅ ꯅꯦꯠꯂꯤꯕ ꯐ꯭ꯂꯣꯔ ꯑꯗꯨ ꯐꯥꯎꯕ ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯉꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯨꯝꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯔꯝꯒꯗꯧꯕ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯉꯤ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯏꯁꯅꯥꯗꯤ ꯊꯃꯣꯏꯒꯗꯨ ꯇꯅꯤꯛ ꯂꯥꯎꯈ꯭ꯔꯦ ꯍꯤꯌꯥꯏꯔꯦꯜꯕꯨ ꯄꯥꯝꯕꯁꯨ ꯑꯃꯁꯨꯡ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯁꯤꯖꯗꯨ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯅꯨꯄꯤ ꯑꯃ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯚꯦꯃꯥ ꯀꯅꯥ ꯌꯥꯏꯁꯅꯥ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁꯤꯖꯗ ꯌꯦꯡꯉꯤ ꯌꯥꯏꯁꯅꯥ ꯎꯕꯗ ꯁꯤꯖ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯗꯤ ꯃꯥꯏꯊꯣꯡ ꯂꯤꯁꯤꯡ ꯑꯣꯟꯕꯤ ꯍꯩꯕꯤꯅꯤ ꯑꯗꯨꯅ ꯐꯠ ꯃꯃꯥꯏꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯃꯥ ꯅꯆꯥ ꯌꯥꯏꯁꯅꯥꯅꯤ ꯑꯩꯁꯦ ꯏꯃꯥꯒ ꯌꯥꯝ ꯎꯅꯅꯤꯡꯗꯨꯅ ꯏꯃꯥꯒꯤ ꯌꯨꯝꯁꯦ ꯊꯤꯔꯒ ꯍꯦꯛꯇ ꯂꯥꯛꯆꯕꯅꯤ ꯍꯥꯟꯅ ꯐꯅ ꯅꯨꯡꯁꯤꯗꯕ ꯂꯩꯔꯒꯁꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯗꯤ ꯀꯔꯝꯅ ꯇꯊꯤꯇꯊꯤ ꯆꯩꯔꯨꯒꯅꯤ ꯑꯗꯨꯅ ꯁꯤꯖꯁꯨ ꯃꯥꯏꯊꯣꯡ ꯑꯃꯨꯛꯄ ꯀꯔꯤꯁꯨ ꯂꯩꯇ ꯑꯣ ꯏꯆꯥ ꯑꯣꯏꯔꯦ ꯆꯪꯉꯣ ꯃꯅꯨꯡꯗ ꯐꯝꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯖ ꯆꯪꯈꯤꯔꯝꯃꯤ ꯌꯥꯏꯁꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯩ ꯄꯨꯂꯞ ꯁꯣꯐꯥꯗꯨꯗ ꯐꯝꯊꯃꯤꯟꯅꯩ ꯌꯥꯏꯁꯅꯥꯅ ꯂꯩꯔꯛꯂꯤꯕ ꯑꯆꯥꯄꯣꯠ ꯈꯔꯗꯣ ꯁꯤꯖꯗ ꯄꯤꯔꯒ ꯏꯃꯥ ꯁꯤ ꯂꯝꯕꯤꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯧꯖꯔꯛꯄꯅꯤ ꯌꯥꯔꯦꯗ ꯑꯗꯣ ꯏꯃꯥ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯐꯝ ꯑꯃ ꯏꯈꯪꯗ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯗꯒꯤ ꯌꯥꯝꯃꯨꯡ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯌꯥꯝꯃꯨꯡꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯨꯔꯦ ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯗꯁꯨ ꯃꯗꯨꯗꯁꯨ ꯇꯣꯛꯂꯨꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯣꯡꯃ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯏꯃꯥ ꯂꯥꯛꯄꯤꯔꯝꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯒ ꯈꯪꯖꯕꯅꯤ ꯌꯥꯏꯁꯅꯥꯅ ꯇꯧꯁꯟꯅꯩ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯌꯥꯏꯁꯅꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯁꯤꯖꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯔꯦ ꯍꯣꯏꯗ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯨꯝ ꯑꯁꯤꯗꯒ ꯂꯥꯛꯑꯒ ꯍꯥꯏꯔꯗꯅ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯁꯦ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯧꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩꯁꯥꯕꯤ ꯌꯥꯝꯅ ꯂꯩ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯁꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯁꯦꯜ ꯈꯔꯒꯤꯗꯃꯛꯇ ꯃꯁꯥ ꯌꯣꯟꯊꯣꯛꯄ ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯖꯗꯦ ꯃꯤꯒꯤ ꯇꯤꯟꯁꯤꯟꯅꯐꯝ ꯑꯣꯏꯔꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯅꯥꯅ ꯇꯨꯡꯗ ꯂꯦꯞꯄꯤꯒꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯖꯠꯁꯤꯅ ꯃꯔꯨꯅꯤ ꯂꯩꯁꯥꯕꯤ ꯇꯧ ꯉꯝꯂꯕ ꯌꯥꯝ ꯂꯩꯅꯦ ꯍꯧꯖꯤꯛꯁꯦ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯦ ꯈꯪꯅ ꯃꯌꯨꯝ ꯍꯦꯛꯇ ꯄꯥꯟꯁꯤꯟꯕ ꯑꯇꯣꯝꯕꯤ ꯍꯦꯛꯇ ꯑꯣꯏꯁꯤꯟꯕ ꯑꯇꯣꯝꯕꯤ ꯍꯥꯏꯁꯤꯒꯤ ꯐꯖꯐꯝꯕꯨ ꯀꯔꯤꯅꯣ ꯍꯣꯏ ꯅꯨꯄꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯑꯣꯏꯔꯒꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯀꯥꯏꯗꯦ ꯃꯗꯨ ꯅꯠꯇꯗꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯍꯜ ꯂꯩꯅ ꯅꯨꯄꯥꯗꯨꯗ ꯂꯩꯁꯤꯟꯕ ꯉꯝꯕ ꯂꯩꯁꯥꯕꯤꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯁꯦ ꯃꯈꯣꯏꯁꯤꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯔꯣꯏ ꯃꯃꯥꯡꯗ ꯂꯣꯏꯅꯗ ꯌꯥꯗꯕꯒꯤ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯂꯣꯏꯅꯔꯒꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨꯗꯤꯅꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯅꯣꯛꯅꯐꯝꯅ ꯄꯤꯛ ꯊꯜꯂꯗꯧꯕꯅꯤ ꯑꯍꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ ꯅꯆꯥꯁꯨ ꯋꯥꯈꯜ ꯇꯥꯖꯔꯦ ꯌꯥꯝꯕꯨꯡꯒ ꯑꯩꯒꯁꯨ ꯄꯥꯎ ꯐꯥꯎꯗꯣꯛꯅꯖꯔꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯍꯧꯖꯤꯛꯇꯤ ꯃꯕꯨꯡ ꯃꯆꯜ ꯑꯃꯒꯤ ꯂꯩꯅꯕ ꯃꯔꯤꯗ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗ꯭ꯔꯦ ꯃꯥꯁꯦ ꯁꯤꯖ ꯌꯥꯏꯁꯅꯥꯕꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯖꯩ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯄꯥꯈꯪ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯥꯅ ꯀꯣꯏꯅꯤꯡꯕ ꯅꯨꯄꯤ ꯀꯣꯏꯕ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄꯗ ꯅꯨꯄꯤꯗꯣ ꯂꯥꯏꯔꯕꯤꯅꯤ ꯃꯁꯛ ꯊꯤꯕꯅꯤ ꯀꯩꯁꯨ ꯈꯥꯏꯒꯗꯧꯕ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯍꯧꯖꯤꯛ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯣꯏꯅꯕꯗꯨꯗꯤ ꯏꯃꯥꯅ ꯌꯥꯝ ꯄꯥꯝꯗꯕ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ ꯃꯥꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯣꯏꯅꯕꯤ
ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯑꯋꯥ ꯆꯩꯅ ꯈꯪꯗꯨꯅ ꯂꯩꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯤ? ꯏꯃꯥꯗꯤ ꯅꯨꯄꯤꯅꯤ. ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯒꯗꯧꯕꯅꯤ. ꯑꯗꯨꯅ ꯏꯃꯥꯗꯤꯅꯦ ꯃꯗꯨ ꯎꯁꯜꯂꯨꯕꯗ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ. ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯏꯆꯥꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯕꯅꯤ. ꯏꯆꯥꯁꯨ ꯁꯥꯎꯕ ꯌꯥꯗꯦꯀꯣ. ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯀꯩꯝꯇ ꯁꯥꯎꯖꯗꯦꯗ. ꯑꯗꯣ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ. ꯀꯩꯅꯣ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯒꯦ ꯍꯥꯏꯔꯤꯕꯣ? ꯑꯩꯗꯣ ꯁꯨꯝ ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ. ꯌꯥꯝꯕꯨꯡꯒꯤꯅ ꯃꯗꯨꯕꯨ ꯂꯩꯈꯤꯕ꯭ꯔꯥ? ꯃꯉꯣꯟꯗꯁꯨ ꯑꯩ ꯁꯨꯝ ꯂꯥꯜꯂꯦꯅ ꯍꯥꯏꯖꯅꯤꯡꯕ. ꯏꯔꯩꯅꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯏꯁꯅꯥꯁꯨ ꯍꯥꯟꯅꯅ ꯈꯪꯂꯕꯅꯤ. ꯑꯗꯨꯕꯨ ꯑꯐꯕꯤ ꯁꯥꯔꯒ ꯈꯪꯗꯕ ꯁꯥꯔꯒ ꯍꯪꯂꯤꯕꯅꯤ. ꯕꯦꯝꯃ, ꯅꯅꯝꯁꯤꯗꯣ ꯂꯩꯇꯦ, ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ. ꯅꯪ ꯌꯥꯝꯕꯨꯡꯅ ꯂꯨꯗꯕ ꯂꯤꯆꯠ ꯈꯔ ꯆꯠꯂꯕꯗꯨꯗꯗꯤ ꯏꯃꯧꯗꯣ ꯋꯥꯔꯧꯗꯨꯅ ꯍꯟꯈ꯭ꯔꯦ. ꯏꯃꯧꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯃꯥꯁꯨꯅꯦ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯈ꯭ꯔꯦ. ꯑꯗꯨꯗꯤ ꯏꯃꯥ, ꯏꯅꯝꯁꯤꯗ ꯂꯧꯁꯤꯜꯂꯔꯣꯏꯗ꯭ꯔꯣ? ꯀꯣꯛ ꯑꯃꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯣ. ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯅ ꯈꯟꯖꯔꯤꯕꯗꯨꯗꯤ ꯁꯤꯖꯒꯤ ꯋꯥꯍꯩ ꯑꯃꯅ ꯊꯨꯒꯥꯏꯔꯔꯦ. ꯂꯧꯁꯟꯒꯅꯤꯗ, ꯀꯔꯤꯒꯤ ꯂꯧꯁꯜꯂꯣꯏꯗꯣꯏꯅꯣ? ꯏꯃꯧꯒꯤ ꯃꯔꯜ ꯂꯩꯇꯦ, ꯏꯆꯥꯅ ꯐꯠꯇꯕꯒꯤꯅꯤ. ꯅꯪ ꯌꯥꯝꯕꯨꯡꯁꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯍꯟꯈꯤꯒꯦꯅ ꯇꯧꯕꯅꯤ. ꯑꯗꯨꯒ ꯏꯃꯧꯕꯨ ꯀꯧꯁꯤꯟꯕꯤꯗꯨꯅ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ. ꯏꯆꯥ ꯐꯠꯇ꯭ꯔꯕꯗꯤ ꯃꯤꯆꯥꯗꯣ ꯑꯃꯨꯛ ꯀꯧꯁꯤꯜꯂꯨꯕꯗ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯁꯨꯝ ꯂꯩꯔꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯀꯥꯏꯅꯕ ꯌꯥꯄꯣꯠꯇꯦꯗ. ꯌꯨꯝ ꯄꯥꯟꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ, ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯅꯠꯇꯦ. ꯅꯨꯄꯤꯕꯨ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕꯤꯕ, ꯈꯥꯏꯅꯅꯤꯡꯕ ꯃꯇꯝꯗ ꯈꯥꯏꯅꯕꯤꯕ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ. ꯈꯜꯂꯨꯕꯅ ꯑꯃ, ꯍꯥꯏꯗꯣꯔꯛꯄꯅ ꯑꯃ, ꯕꯤꯠꯀ ꯇꯦꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ, ꯍꯥꯏꯗ ꯏꯃꯥ, ꯂꯧꯁꯤꯟꯕꯤꯌꯨ ꯏꯅꯝꯃꯗꯣ, ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯐꯩ. ꯍꯩꯃꯥ, ꯏꯃꯥꯗꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯏꯀꯥꯎ ꯊꯣꯛꯂꯨꯔꯦꯗꯅ. ꯏꯆꯥ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯌꯥꯔꯅꯤ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ. ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ. ꯀꯣꯟꯅ ꯐꯖꯅ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯑꯒ ꯆꯥꯔꯒꯦ. ꯌꯨꯝꯗꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯕ, ꯑꯗꯨꯒꯤꯅꯤ. ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ. ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯡꯃ ꯄꯨꯟꯅ ꯀꯩꯅꯣꯝꯃ ꯏꯃꯥ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯌꯥꯏꯁꯅꯥ ꯊꯣꯛꯂꯛꯂꯦ. ꯒꯦꯠꯇ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯁ꯭ꯀꯨꯇꯤ ꯑꯗꯨꯗ ꯐꯝꯂꯒ ꯌꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ. ꯁꯦꯜꯗꯤ ꯅꯝꯊꯤꯒꯤ ꯄꯥꯏꯕꯖꯥꯅꯤꯅꯦ. ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯖꯔꯒꯗꯤ ꯑꯩꯁꯦ ꯏꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯒꯗꯧꯕ ꯃꯥꯜꯂꯦ. ꯌꯥꯝꯕꯨꯡ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯍꯧꯗꯕꯁꯦ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯦ ꯑꯣꯏꯕ. ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯁꯨ ꯅꯞꯁꯤꯟꯕ ꯌꯥꯔꯤꯈꯩ ꯅꯞꯁꯤꯟꯅꯤ, ꯌꯥꯗ꯭ꯔꯦ ꯇꯣꯛꯄꯤꯅꯤ. ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯈꯟꯈꯤꯔꯝꯃꯤ. ꯍꯟꯗꯛ ꯃꯔꯛ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯏꯔꯩꯅꯨꯒꯤ ꯃꯀꯣꯛꯁꯤ ꯇꯣꯏꯅ ꯆꯤꯛꯄ, ꯉꯥꯎꯕ ꯇꯧꯈꯠꯂꯛꯏ. ꯃꯤ ꯂꯥꯡꯕ ꯇꯥꯅꯤꯡꯗꯕ, ꯃꯤꯒ ꯄꯨꯅꯤꯡꯗꯕ, ꯃꯇꯣꯝꯇ ꯈꯛ ꯂꯩꯔꯒꯅ ꯅꯨꯡꯉꯥꯏꯖꯕꯤ ꯑꯃ ꯀꯟꯅ ꯇꯧꯈꯠꯂꯛꯂꯤ. ꯋꯥꯈꯜꯅꯁꯨ ꯐꯨꯝꯕꯪꯅꯔꯕꯅꯤ. ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯌꯥꯏꯁꯅꯥ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤ. ꯍꯜꯂꯛꯄꯗ ꯃꯆꯥꯕꯨ ꯀꯧꯖꯩ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ. ꯌꯥꯏꯁꯅꯥ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯕꯗꯨꯗꯗꯤ ꯏꯔꯩꯅꯨ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ. ꯍꯩꯃꯥ, ꯀꯧꯕ ꯂꯥꯛꯄꯒ ꯇꯥꯗꯕ ꯃꯈꯩ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯣꯏꯔꯦ. ꯃꯇꯝ ꯊꯦꯡꯂꯀꯥꯟꯁꯤꯗ ꯍꯧꯗꯣꯛꯇ꯭ꯔꯗꯤ ꯃꯁꯥꯁꯤ ꯅꯝꯁꯤꯜꯂꯅꯤ. ꯕꯦꯝꯃ! ꯀꯧꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ. ꯑꯗꯨꯕꯨ ꯏꯔꯩꯅꯨꯗꯤ ꯈꯨꯝꯂꯛꯇꯦ. ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ, ꯀꯧꯕꯒ ꯇꯥꯗ꯭ꯔꯤꯁꯤꯕꯣ? ꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯅꯣꯝꯂꯒ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ. ꯑꯗꯨꯕꯨ ꯏꯔꯩꯅꯨꯗꯤ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯃꯁꯥ ꯅꯤꯛꯂꯕꯗꯨ ꯐꯥꯎꯕ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯃꯥ ꯂꯩꯁꯅꯥꯁꯨ ꯄꯥꯈꯠꯈ꯭ꯔꯦ. ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ. ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯊꯕꯥꯛ ꯃꯄꯥꯗ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ. ꯁꯣꯔꯗꯤ ꯍꯣꯜꯂꯤ. ꯂꯩꯁꯅꯥ ꯑꯃꯨꯛꯀ ꯍꯟꯅ ꯃꯆꯥꯕꯨ ꯅꯤꯛꯂꯒ ꯍꯧꯗꯣꯛꯏ. ꯕꯦꯝꯃ! ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯍꯧꯒꯠꯂꯣꯅꯦ, ꯃꯇꯝꯁꯦ ꯌꯧꯔꯦ, ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ. ꯑꯗꯨꯕꯨ ꯏꯔꯩꯅꯨꯗꯤ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯁꯣꯔ ꯍꯣꯟꯗꯕ꯭ꯔꯥ ꯍꯥꯏꯔꯒꯁꯨ ꯍꯣꯜꯂꯤ, ꯍꯧꯗꯣꯛꯂꯒꯁꯨ ꯇꯥꯗꯦ. ꯂꯩꯁꯅꯥ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ. ꯃꯆꯥꯕꯨ ꯀꯌꯥꯔꯛ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯅꯤ. ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯄ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ. ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯟ ꯆꯥꯅ ꯃꯥꯂꯦꯝꯒꯤ ꯀꯣꯜ ꯏꯔꯩꯅꯨꯒꯤ ꯐꯣꯟꯗ ꯂꯥꯛꯏ. ꯇꯝꯆꯥ ꯍꯥꯏꯅ ꯁꯦꯐ ꯇꯧꯕꯗꯨꯗ ꯂꯩꯁꯅꯥꯁꯨ ꯃꯥꯂꯦꯝꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯂꯤꯕꯅꯤ. ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯐꯠ ꯌꯥꯝ ꯊꯨꯅ ꯄꯥꯏꯈꯠꯂꯤ. ꯂꯩꯁꯅꯥ ꯇꯍꯥꯅ, ꯍꯜꯂꯣ, ꯏꯕꯨꯡꯉꯣ, ꯃꯥꯂꯦꯝ. ꯏꯃꯥꯔꯣ? ꯃꯥꯅꯤ. ꯑꯣ, ꯏꯃꯥ, ꯏꯔꯩꯅꯨꯗꯤ ꯀꯗꯣꯝ ꯂꯩꯈ꯭ꯔꯒꯦ? ꯏꯕꯨꯡꯉꯣ, ꯃꯥꯂꯦꯝ,
ꯏꯔꯩꯅꯨꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯐꯃꯨꯡꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯦꯅꯦ ꯍꯧꯗꯣꯛꯄ ꯆꯪꯂꯨꯕꯅꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩ ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯦ ꯏꯃꯥ ꯏꯊꯟꯇ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯄꯣ ꯀꯩꯕ ꯏꯃꯥ ꯏꯔꯩꯅꯨꯕꯨ ꯀꯩ ꯇꯧꯅꯈꯤꯕ ꯌꯥꯎꯒꯦ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯒ ꯂꯩꯕ꯭ꯔꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯏꯃꯥꯒꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯂꯩꯇꯦꯅꯦ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯁꯣꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯁꯣꯔꯁꯨ ꯍꯣꯜꯂꯤ ꯑꯗꯨꯒ ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯦ ꯀꯨꯏꯔꯦ ꯏꯃꯥꯅ ꯉꯁꯥꯏ ꯑꯃꯗꯒꯤ ꯍꯧꯗꯣꯔꯛꯂꯤꯕꯅꯤ ꯏꯆꯥꯁꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯕ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯐꯔꯦ ꯏꯃꯥ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯌꯥꯝ ꯊꯨꯅ ꯀꯛꯊꯠꯂꯦ ꯃꯁꯥꯗꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯦ ꯑꯗꯨꯅ ꯐꯤꯔꯣꯜꯒꯗꯣ ꯍꯣꯡꯅꯤ ꯍꯥꯏꯕ ꯈꯪꯗ ꯁꯦꯠꯂꯝꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯠꯂꯒ ꯒꯥꯔꯤ ꯁꯣꯗꯣ ꯄꯥꯏꯔꯒ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯏ ꯕꯨꯡꯉꯣ ꯀꯥꯏꯗꯅꯣ ꯅꯪꯕꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯃꯥ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯔꯒꯦ ꯑꯩ ꯈꯤꯇꯪ ꯊꯨꯔꯦ ꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗꯣ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯌꯥꯝ ꯐꯤꯡꯈꯤꯕꯗꯨꯗ ꯂꯦꯝꯕꯤ ꯌꯦꯡꯖꯍꯧꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯣ ꯂꯩꯁꯅꯥ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯃꯆꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯏꯔꯩꯅꯨꯗꯤ ꯊꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯁꯤꯕꯒꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯥꯂꯦꯝ ꯀꯨꯏꯗꯦ ꯏꯔꯩꯅꯨꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯍꯦꯛ ꯌꯧꯕꯒ ꯍꯣꯏ ꯃꯩ ꯀꯩꯝꯇ ꯍꯥꯏꯗ ꯏꯔꯩꯅꯨꯒꯤ ꯀꯥ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡꯒꯝꯒꯝ ꯑꯗꯨꯃꯛ ꯆꯪꯂꯛꯏ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯈꯪꯗꯦꯅꯦ ꯃꯥꯂꯦꯝ ꯅꯆꯜꯁꯦ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅꯦ ꯅꯪꯕꯣ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯏꯃꯥꯒꯤ ꯀꯔꯤ ꯄꯨꯔꯛꯀꯗꯧꯗꯣ ꯄꯨꯕꯤꯔꯣ ꯂꯩꯁꯅꯥ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯇꯐꯤꯡ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯈꯤꯔꯝꯃꯤ ꯃꯥꯂꯦꯝ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯏꯔꯩꯅꯨꯒꯤ ꯃꯁꯥꯗꯨ ꯅꯤꯛꯏ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯇꯦ ꯃꯅꯥꯇꯣꯟ ꯃꯌꯥꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗꯁꯨ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯅꯤꯜ ꯑꯗꯨꯃꯛ ꯐꯪꯂꯤ ꯀꯩꯁꯨ ꯈꯟꯗ ꯏꯔꯩꯅꯨꯕꯨ ꯄꯝꯂꯒ ꯊꯥꯡꯒꯠꯂꯤ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩꯔꯨꯈꯤꯒꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯃꯥꯁꯨ ꯃꯄꯤ ꯇꯥꯔꯛꯀꯗꯧꯔꯦ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯄꯝꯂꯒ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇꯝꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯤꯡꯊꯤꯖꯅ ꯍꯥꯞꯆꯤꯜꯂꯤ ꯂꯩꯁꯅꯥ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯑꯗꯨꯒ ꯏꯔꯩꯅꯨꯕꯨ ꯉꯥꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯏ ꯃꯥꯂꯦꯝ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯃꯥꯂꯦꯝ ꯒꯥꯔꯤꯗ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯈꯤꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯌꯥꯏꯁꯅꯥ ꯃꯃꯥ ꯃꯆꯥꯗꯣ ꯈꯨꯠꯇ ꯂꯧꯁꯤꯟ ꯀꯟꯅ ꯇꯥꯟꯅꯔꯤ ꯏꯃꯥ ꯌꯥꯃꯨꯡꯍꯩꯒꯤ ꯌꯨꯝꯗ ꯎꯔꯨꯕꯗ ꯑꯩꯗꯤ ꯏꯁꯥꯒꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯏꯃꯥꯅ ꯈꯪꯗ ꯇꯧꯔꯤꯅꯤꯀꯣ ꯑꯁ ꯈꯨꯐꯖꯝꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯀꯩꯅ ꯑꯃ ꯑꯣꯏꯅꯒ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯅꯤ ꯀꯃꯥꯏ ꯇꯧꯒꯦꯅꯦ ꯈꯪꯗꯦ ꯃꯊꯣꯜ ꯃꯔꯤꯅꯦ ꯍꯥꯏꯕ ꯌꯨꯝꯗꯣ ꯒꯦꯠ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯍꯧꯔꯦ ꯈꯨꯟ ꯅꯥꯟ ꯑꯃ ꯇꯧꯏ ꯌꯨꯝ ꯑꯀꯣꯏꯕꯒꯗꯣ ꯑꯩꯅ ꯍꯦꯛ ꯎꯔꯛꯄꯗ ꯅꯥꯄꯤ ꯃꯀꯥ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗꯦ ꯉꯥꯏꯈꯣ ꯑꯗꯨꯒ ꯂꯩꯔꯤ ꯌꯨꯝ ꯐꯖꯕꯗꯨꯗꯤꯅꯦ ꯀꯣꯟꯅ ꯈꯜꯂꯨ ꯃꯔꯨꯗꯤ ꯅꯪ ꯌꯥꯃꯨꯡꯗꯨꯅꯤ ꯃꯥꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯔꯦ ꯌꯥꯏꯁꯅꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯈꯪꯗꯦꯃ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯂꯣꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯩ ꯈꯪꯉꯤ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯕꯅꯦ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯏꯃꯥꯅ ꯈꯔ ꯑꯝꯇ ꯈꯟꯊꯕꯤꯔꯣ ꯑꯩ ꯌꯥꯃꯨꯡꯗ ꯂꯩꯇꯕꯗꯤ ꯌꯥꯗꯦ ꯕꯤꯃꯣꯂꯥ ꯃꯀꯣꯛ ꯊꯥꯗꯩ ꯃꯆꯥꯒꯤꯗꯃꯛ ꯑꯗꯣ ꯑꯩꯅ ꯍꯪꯉꯨ ꯍꯥꯏꯕꯗꯨꯗꯤ ꯍꯪꯕ꯭ꯔꯥ ꯀꯔꯤ ꯈꯨꯝꯂꯦ ꯍꯪꯉꯤ ꯃꯣꯏ ꯃꯃꯧ ꯅꯨꯄꯤꯗꯣ ꯏꯟꯊꯣꯛꯑꯣꯏ ꯀꯣꯟꯅ ꯂꯧꯁꯤꯅꯤ ꯀꯥꯏꯅ ꯍꯥꯏꯍꯧꯏ ꯌꯥꯃꯨꯡ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯍꯟꯈꯤꯒꯦ ꯃꯃꯧ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯑꯁ ꯑꯩ ꯇꯥꯅꯤꯡꯗꯕꯅ ꯑꯔꯦꯝꯕꯒꯤ ꯍꯪꯖꯔꯨꯔꯕꯅꯦ ꯀꯥꯏꯅꯒ ꯈꯜꯂꯛꯄꯖꯥꯠꯅꯤ ꯑꯩꯁꯨ ꯃꯃꯧꯒꯤ ꯃꯔꯝ ꯃꯇꯦꯛ ꯑꯃ ꯃꯗꯨ ꯍꯪꯂꯨꯕꯗ ꯀꯩꯅꯣ ꯀꯣꯊꯣꯛꯇꯅ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗꯒ ꯌꯥꯝ ꯍꯥꯏꯈ꯭ꯔꯄꯣꯠꯅꯤ ꯑꯩꯗꯤ ꯇꯥꯅꯤꯡꯗꯗꯅꯅꯦ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯌꯥꯝ ꯋꯥꯅ ꯇꯥꯁꯤꯟꯅꯔꯤꯅꯤ ꯑꯗꯨꯗꯤ ꯃꯣꯏ ꯏꯃꯨꯡꯅꯗꯤ ꯃꯧꯁꯤ ꯌꯥꯝ ꯌꯥꯔꯤꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯪꯒꯤ ꯌꯥꯝꯕꯨꯡ ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯐꯕ ꯁꯥꯒꯗꯧꯕꯅꯤ ꯂꯣꯏꯅꯕꯁꯨ ꯆꯨꯝꯅ ꯂꯣꯏꯅꯧ ꯑꯗꯨꯒ ꯑꯅꯝꯕ ꯃꯇꯝꯗ ꯃꯥ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯒꯦꯔꯥ ꯃꯥꯒꯤ ꯃꯇꯨꯡ ꯅꯪꯅ ꯀꯣꯏ ꯏꯟꯒꯗꯧꯕꯅꯤ ꯁꯨꯃꯤꯟꯅꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯆꯥꯟꯁ ꯑꯃꯗꯤ ꯐꯪꯅꯤꯗꯅ ꯑꯗꯨꯝ ꯀꯥꯟꯗꯨꯗꯅꯦ ꯆꯥꯟꯁꯇꯣ ꯃꯥꯡꯍꯜꯂꯣꯏꯗꯕ ꯐꯠ ꯂꯧꯒꯗꯕꯅꯤ ꯆꯥꯟꯁꯇꯣ ꯑꯗꯨꯗ ꯅꯪꯒꯤ ꯅꯤꯡꯕꯗꯣ ꯑꯗꯨꯝ ꯊꯨꯡꯂꯦ ꯑꯗꯨꯗꯤ ꯃꯥ
ꯀꯃꯥꯏꯅ ꯆꯥꯟꯁꯇꯣ ꯂꯧꯒꯅꯤ? ꯕꯤꯃꯣꯂꯥ ꯃꯆꯥꯗ ꯐꯠꯇꯕ ꯄꯨꯝꯕ ꯏꯟꯁꯤꯜꯂꯤ. ꯌꯥꯏꯁꯅꯥꯅ ꯀꯟꯅ ꯂꯧꯔꯤ. ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯇꯧꯔꯤ. ꯁꯣꯝꯗꯅ ꯄꯨꯟꯁꯤ ꯑꯃ ꯃꯩꯊꯛꯇ ꯂꯩꯔꯤ. ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡ ꯏꯔꯩꯅꯨꯕꯨ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯄꯨꯁꯤꯟꯈꯤꯗꯨꯅ ꯇꯧꯕ ꯌꯥꯕ ꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ. ꯑꯗꯨꯕꯨ ꯇꯦꯁꯁꯤꯡ ꯑꯗꯨꯒꯤ ꯔꯤꯖꯜꯇꯤ ꯅꯣꯔꯃꯦꯜ ꯉꯥꯛꯇꯅꯤ, ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯕꯨ ꯏꯔꯩꯅꯨꯗꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤ. ꯀꯣꯟꯅ ꯗꯣꯛꯇꯔ ꯑꯃꯅ ꯀꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯦꯝꯕꯨ ꯑꯣꯏꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ. ꯗꯣꯛꯇꯔ, ꯄꯦꯁꯦꯟꯁꯤꯒꯤ ꯐꯤꯕꯝꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯇꯦꯁ ꯃꯈꯩꯗꯤ ꯂꯣꯏꯅ ꯇꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯦ. ꯇꯦꯁꯁꯤꯡ ꯑꯁꯤꯗꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯣꯏꯅ ꯑꯣꯏ. ꯑꯗꯣ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯈꯛꯇꯤ ꯂꯩ ꯄꯦꯁꯦꯟꯁꯦ. ꯀꯩꯅꯣ ꯗꯣꯛꯇꯔ? ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ. ꯁꯣꯝ ꯄꯦꯁꯦꯟꯁꯤꯒꯤ ꯀꯅꯥ ꯑꯣꯏꯒꯗꯕꯅꯣ? ꯄꯦꯁꯦꯟꯁꯤ ꯃꯧꯁꯨ ꯃꯥꯜꯂꯤꯀꯣ? ꯋꯥꯍꯪ ꯑꯗꯨꯗ ꯃꯥꯂꯦꯝ ꯀꯔꯤ ꯈꯨꯝꯒꯗꯧꯕꯅꯣ ꯈꯪꯗꯦ. ꯑꯗꯨꯕꯨ ꯈꯨꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯃ ꯍꯦꯛꯇ ꯈꯨꯝꯖꯜꯂꯤ. ꯑꯩ ꯄꯦꯁꯦꯟꯁꯤꯒꯤ ꯃꯕꯨꯡꯅꯤ. ꯍꯣꯏ, ꯑꯩꯒꯤ ꯖꯨꯜꯁꯦ ꯃꯧꯅꯤ. ꯑꯣ, ꯑꯗꯨꯗꯤ ꯁꯣꯝꯒꯤ ꯖꯨꯜꯁꯤ ꯁꯥꯏꯀ꯭ꯔꯦꯇꯤꯁꯀꯤ ꯗꯣꯛꯇꯔ ꯑꯃꯇꯪ ꯇꯥꯊꯣꯛꯅꯕꯤꯌꯨ. ꯃꯗꯨꯗ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯗꯧ ꯃꯥꯜꯂꯤ. ꯋꯥꯍꯩꯗꯨꯗ ꯃꯥꯂꯦꯝ ꯃꯊꯃꯣꯏꯗꯨꯗ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ. ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯃꯛ ꯂꯣꯠꯁꯤꯜꯂꯤ. ꯐꯅꯤ ꯗꯣꯛꯇꯔ. ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯇꯥꯟꯅꯖꯧ ꯍꯥꯏꯕ꯭ꯔꯣ? ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯖꯔꯁꯅꯨꯗ, ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ. ꯒ꯭ꯌꯥꯟ ꯂꯥꯛꯇꯕꯁꯤꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯃꯛ ꯇꯥꯔꯛꯀꯅꯤ. ꯉꯁꯤꯗꯣ ꯂꯩꯔꯒ ꯍꯌꯦꯡ ꯈꯤꯇꯪ ꯊꯨꯅ ꯇꯥꯟꯅꯕꯤꯌꯨ. ꯐꯔꯦ, ꯑꯩ ꯁꯤ ꯍꯥꯏꯒꯦꯅ ꯀꯧꯕꯅꯤ. ꯐꯅꯤ ꯗꯣꯛꯇꯔ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯒꯦ. ꯃꯥꯂꯦꯝ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯂꯦ. ꯑꯗꯨꯒ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ. ꯃꯊꯥꯅ ꯉꯥꯎꯔꯦ. ꯏꯔꯩꯅꯨꯒꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯕꯅꯤ. ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯀꯩꯁꯨꯝꯇ ꯆꯪꯈꯤꯗ꯭ꯔꯦ. ꯏꯔꯩꯅꯨꯒꯤ ꯐꯤꯕꯝ ꯈꯟꯖꯤꯜꯂꯨꯕꯗ ꯃꯄꯥꯟꯗꯒꯤ ꯋꯥꯜ ꯒ꯭ꯂꯥꯁ ꯐꯥꯎꯅ ꯏꯔꯩꯅꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯣ ꯇꯨꯃꯤꯟ ꯌꯦꯡꯖꯩ. ꯇꯥꯔꯤ ꯏꯔꯩꯅꯨꯁꯨ ꯑꯁꯤꯕꯒꯨꯝ ꯄꯣꯞ ꯂꯥꯎꯅ ꯃꯆꯤꯁꯨ ꯂꯦꯡꯗꯦ. ꯃꯁꯥꯗꯨ ꯌꯥꯝ ꯊꯤꯅꯁꯨ ꯁꯣꯟꯊꯔꯝꯃꯦ ꯍꯥꯏꯗꯅ ꯀꯟꯈꯠꯆꯅꯕ ꯍꯥꯏꯗꯅ ꯗ꯭ꯔꯤꯞ ꯑꯃꯁꯨ ꯌꯥꯜꯂꯤ. ꯕꯦꯝ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤꯕꯨ ꯀꯩꯅꯣ? ꯅꯪꯒꯤ ꯃꯤꯅꯨꯡꯗ ꯄꯥꯝꯖꯕ ꯑꯩꯁꯦ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯏꯐꯝꯗ ꯋꯥꯍꯜꯂꯤꯕꯅꯣ? ꯍꯧꯒꯠꯂꯣ. ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯦ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ? ꯋꯥꯈꯜꯗ ꯈꯜꯂꯨꯕꯅꯤ. ꯈꯟꯕ ꯂꯣꯏꯔꯛꯄꯗ ꯄꯤꯔꯥꯡꯃꯥꯁꯨ ꯈꯖꯥꯏꯊꯛꯇ ꯆꯦꯟꯊꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯤ ꯎꯈꯤꯅꯦ ꯈꯟꯅ ꯑꯃꯨꯛꯁꯨ ꯇꯩꯊꯣꯛꯆꯩ ꯃꯈꯨꯠꯇꯨꯅ. ꯃꯅꯨꯡꯗ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ. ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯏꯔꯩꯅꯨꯒꯤ ꯁꯛꯇꯝꯕꯨ ꯄꯦꯟꯅ ꯌꯦꯡꯖꯩ. ꯃꯃꯤꯠ ꯑꯅꯤ ꯎꯏꯁꯤꯟꯅ ꯕꯦꯠ ꯃꯊꯛꯇꯨꯗ ꯄꯣꯞ ꯇꯥꯗꯨꯅ ꯂꯩꯔꯤ. ꯍꯥꯟꯅꯒꯨꯝ ꯑꯣꯏꯔꯝꯂꯒꯗꯤ ꯃꯊꯥꯅꯨꯡꯗ ꯆꯦꯅ ꯀꯣꯟꯁꯤꯜꯂꯒ ꯅꯨꯡꯁꯤꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯒꯗꯧꯕꯅꯤ. ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ, ꯌꯦꯡꯖꯕ ꯈꯛ ꯅꯠꯇꯅ. ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯐꯠ ꯆꯪꯂꯛꯏ. ꯃꯥꯂꯦꯝ ꯐꯝꯂꯝꯕꯗꯒꯤ ꯇꯝꯅ ꯍꯧꯒꯠꯂꯤ. ꯃꯥ, ꯍꯤꯗꯥꯛꯇꯨ ꯄꯨꯔꯛꯑꯕꯣ? ꯍꯣꯏ, ꯄꯨꯔꯛꯑꯦ. ꯀꯥꯎꯟꯇꯔ ꯃꯃꯥꯡꯗ ꯃꯤ ꯆꯤꯟꯗꯅꯅꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯦꯞꯇꯅ ꯂꯩꯊꯣꯛꯎꯔꯦ. ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯀꯣꯏꯔꯛꯏꯁꯦ. ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜꯗꯨꯃꯗꯤ ꯃꯥꯂꯦꯝ ꯂꯩꯁꯅꯥꯗꯁꯨ ꯈꯪꯍꯜꯂꯨꯗ꯭ꯔꯦ. ꯃꯔꯝꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ. ꯍꯥꯏꯔꯕꯁꯨ ꯀꯣꯟꯅ ꯁꯥꯏꯀꯦꯇ꯭ꯔꯤꯁꯀꯤ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯂꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯇꯟꯖꯥꯗꯨꯗ ꯏꯔꯩꯅꯨꯗꯨ ꯃꯁꯥ ꯂꯦꯡꯉꯛꯏ. ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯆꯦꯟꯁꯤꯜꯂꯒ ꯕꯦꯃꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯍꯟꯗꯛꯇꯤ ꯇꯥꯔ ꯃꯥꯜꯂꯦ. ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ. ꯃꯥꯗꯤ ꯒ꯭ꯌꯥꯟꯕꯨ ꯁꯨꯡꯇꯥ ꯇꯥꯔꯨꯗ꯭ꯔꯕꯅꯤ. ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯇ꯭ꯔꯤꯞꯀ ꯌꯥꯜꯂꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯃꯁꯥꯗꯨ ꯏꯉꯛꯉꯛꯈ꯭ꯔꯦ. ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯩ ꯀꯩꯗꯧꯔꯒꯦ? ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ. ꯂꯩꯁꯅꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯥꯂꯦꯝꯅ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯠ ꯈꯨꯝꯂꯛꯏ. ꯀꯩꯝ ꯇꯧꯗꯦꯗ. ꯅꯪ ꯇꯨꯝꯃꯒ ꯁꯨꯝ ꯂꯩꯌꯦ, ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯦ. ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯄꯅꯤ. ꯅꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯩ, ꯁꯣꯜꯂꯦ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯗ꯭ꯔꯤꯞ ꯌꯥꯜꯂꯝꯃꯤꯅꯤ. ꯀꯩꯝ ꯇꯧꯔꯣꯏꯗ. ꯏꯔꯩꯅꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯖꯗ꯭ꯔꯦ ꯃꯁꯥꯗꯣ. ꯑꯅꯥꯕꯁꯨ ꯑꯃꯠꯇ ꯐꯥꯎꯔꯝꯗꯕꯅꯤꯅ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤꯕꯗꯨꯗ ꯊꯥꯖꯔꯒ ꯂꯩꯈ꯭ꯔꯦ. ꯃꯥꯂꯦꯝ, ꯅꯪꯅ ꯆꯜꯁꯦ ꯑꯃꯨꯛꯇꯪ ꯁꯪꯕꯤꯗꯨꯅ ꯂꯩꯔꯝꯃꯨꯀꯣ. ꯏꯃꯥꯁꯤꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯏꯃꯥ.
ꯂꯩꯁꯅꯥꯗꯨ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯂꯦꯝ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯦꯝ ꯅꯪ ꯅꯁꯥꯗꯨ ꯀꯩꯝꯇ ꯇꯧꯗ꯭ꯔꯦꯀꯣ ꯇꯧꯗ꯭ꯔꯦ ꯇꯝꯆꯥ ꯑꯗꯣ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯏ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯃꯥꯂꯦꯝ ꯅꯨꯡꯁꯤꯅ ꯏꯔꯩꯅꯨꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯅꯥꯟꯊꯕꯤꯔꯒ ꯀꯩꯝꯇ ꯇꯧꯔꯣꯏꯁꯦ ꯅꯪ ꯅꯁꯥ ꯁꯣꯟꯕꯒꯤꯅꯤ ꯀꯩꯝꯇ ꯈꯟꯖꯤꯟꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯎꯁꯦ ꯃꯥꯂꯦꯝꯅ ꯇꯧꯔꯒ ꯏꯔꯩꯅꯨꯕꯨ ꯇꯨꯃꯤꯟ ꯑꯃꯨꯛ ꯊꯝꯖꯤꯟꯕꯤꯔꯒ ꯂꯩꯍꯟꯈ꯭ꯔꯦ